ngasi numitang wiram da phongkiba kangla pausena headlines oiduna phongli KUKI Singa twnariba su makha tana chathadanaba assembly na warep loure mapung oiba pau Manipur Circle News na paudamjari home gi thausu puriba Chief Minister N Birena hojik chathariba assembly gi nungthilgi matamda chathakiba mifamda inglisingani mangadagi haukiba KUKI lal haulup singa chanariba su asi ground rural thugairiba group adu su chatnadanabagi sabada resolution lauraga center lengakta tharagani wafam asing asi chathakiba short duration discussion da tongan ba MLA singna pukhalakpa wafamda Chief Minister na phongdokibani mifam aduda Chief Minister na hai haukiba January 15 da State Cabinet na KUKI militant singa chanariba su asi toknaba se ikiba wafam leire haina phongdokki short duration discussion asida hanagi Chief Minister oiramba opposition gi MLA o ibobi yauna MLA Keranjit TIS Lokesor KIS Ibomsa Karam Syam TIS Santi M Ramesor amadi Minister Susintro yauna KUKI lal hauba singna chathariba thawong gi maramda pendaba wafam kaya sabada thamki loinana MLA sing aduna center da su abrogation tawnaba warep lawsi haina MLA singna discussion aduda puthokki athengmada ngasigi mafamda su abrogation tawbada house na warep lawduna ayaba pikhre hairi makhataba paukangla pause na phongli additional SP Amita Chatharkiba thawongda chenaba sing phagatuna logi oiba thapak lakolagani IGP manungoiba warol khangminasi tha asigi kundaret ki numidangda sakhangdaba singna Manipur Police Department Officer singda chathakiba thawong aduda chenaba sing logi oiba serak pinaba thibo hombagi thabak chathari haina Manipur Police ki maikaidagi phongdorakli ngasi babu parada leiba Manipur Police Headquarter da IGP Intelligence Kapip IGP Operation IK Muiba yauna pangthokpa paugi mifam aduda IGP Administration ke Jayantana hai tha asigi kundareta sakhangdaba mioi kharana Imphal West ki Additional SP Amit ki mayumda nomai kapselamba amadi Additional SP masamak faduna puraba matung tamthina furamkhiba thodok adu Manipur Police Department na akan mamong da condemn tawi loinana Additional SP Amit pumingcha thiba yaba maral sirakliba asi yaba ngamloi Additional SP Amit asi mabuksel sengba asumachat ba mathauning thina tawba officer amani hojik Manipuri gi oriba phibam asida asoi aran thinduna leiba matam nate tha tara fajalaklaba irang asida state force na khudong thinangai oiba tongan ba mafam singda thawai khubak ta haptuna pungkun mari mathau pangthoktuna miyambo ngak senduna leiribani loinane state periphery area da state forcing thambina bakanna ngangnari serak asida asiguma thodok thogan basi yaningde asumna state force ta attack torabadi matau karamna mathau pangthoka dauribano amoromda kanagomba singna social media da post thagatpa matamda myamna asumaran nainabiyo mathau ningthina pangthokliba officer da kanagombana target torabadi madugi mathakta action lokhatkani haiki paumusinga unaba aduda saruk yakiba IGP Intelligence Kabibna hai tha asigi kuntareta khulai paiba mioi kharana North AOC da leiba Government Oil Depot gi Ambassador car ani registration number MN07A7682 amadi MN01I7683 asi sakhangdaba singna huran khre haibagi pau phangmadagi Additional SP M Amit amadi Imphal West ki ASP achobana thibo hombagi operation chathabada maduda senaba mioi ama phaba ngambaga loinana gari adu rescue tawba ngamkhi asigumba police officer ama oibagi tawfam thokpa duty tawbada khulai paiba amana atamnana attack tawraklibasi yaningde makoigi mathakta action lokhanaba FIR lokhalle haina so phongdokhi hairi